ngasi nungthil Imphal West District Police Station gi manung sanba North AUC dagi minu thong gi lambi chatkiba Kekubilagi nakanda leiba yum ama mai na sakre matau gramna mai sakibna haiba hobi phawu sapsana khamangamdre mai sakraba yum adugi makha thangba sarukta hotel amasung dukal amadi tayar phamba amadi tayar yonba dukal sing phami hairi mai adu electric short circuit tagi holk poiramba yai haina thajanari thogok thofum da Manipur police ki fire service sing sangsenduna mai kanbagi thabak sathari mai sakle haiba pau phongbadagi wangkhai kendagi MLA thangjam Arun Kumar su thogok thofum da laktuna hawjik yangshilli loy na masing yamla police personnel sing amasung fire tender kya sangsenduna mai kanbagi thabak sathari thogok da miwi amata so panjau khibleite adum oina mang mai sak paduna lan thum kya mang takhrakbe haibasu chapchana khangmangamdri chạy kan building ini ni kok. Singgah ya. Ini kok berapa? Sini dah bertai dia.
ꯃꯩꯁꯦ ꯊꯝꯖꯤꯟꯕ ꯑꯃꯨꯛ ꯀꯩꯗꯧꯕ